Police na Khutlai Paiba Singna Fakhiba Meeoi ama Kanba Ngamkhre Fabada Chenaba Nupi ama Yaona Meeoi mari fare sakhangdaba Khutlai Paiba Singna paisagi demand nga mari leinana fadana pukhiba langthawal kunja awang lekai dege medical officer Dr. KH Nabakesor police na asoy angam yaudana rescue toba ngamkhre mahak Fabada Chenaba aina thinkraba lalholob KCP MC lalombaga mari leinaba Nupi ama Yaona Meeoi mari police na fagat pangamkhre haina police ki pau amana haire pau asina makha taraduna hai Dr. KH Nabakesor tha asigi Thoida Lamsang Police Station ge manung chana leiba lamdeng da leiba mahaki farmhouse amadage masakhangdaba singna paisagi demand ga mari leinana fadana pukibane tungda police na pau asi hek fangbaga mahakpu thina rescue operation chathaba haukibaga loinana Dr. KH Nabakesor tha asigi kun mari da tek takaidana rescue toba ngamkhe amade mahakpu Fabada Chenaba Meeoi mari police na faba ngamkhre police na faraba Meeoi sing adude wahengbam Ramananda Elias Rosco Elias Luangamba wahengbam Usharani Elias Priyarani Elias Abem Naurebam Shankar chahi kuntraga mapal laichumbam Bipin Singh chahi kuntraga nithoi kawi haire makhoidagi police na magazine yauba 7.65 pistol ama magazine yauba .32 mm pistol ama .32 caliber gi life round tara fagatpa ngamkhre haire